Kuki Kutlai Paiba Singi Marakta Nakpak Tanaduna Kutokna Bada Kuki Kutlai Paiba Madi Sire Karana Sokapan Nangbagi Matakta Kuki Lal Holub UKLF ki Chairman SS Haukip ki Yumsu Mai Thakre Nong Mai Kapna Bagi Taudoka Dungarang Ayupung Tararom Tarakpada Kakching District ke Palel Gataina Ba Tengnopal District ke Molno area da Thokibani Taudoka Dugi Matang the Impact News na Fangba Pauda Ngarang Ayuk Kutlai Matik Chana Paiba Kuki Group Karaga Kulai Paiba Kuki volunteer ni haiba singna Chandel District KTS Laijang Tengnopal District Molnoy amadi Molnomda Laiba UKLF ki camp singda matama matada landarakhi maduda UKLF ki maikaidagi khut handuna nakal ani gi marakta chauna khut thokna ba aduda kuki volunteer ni haiba miyoi hum amadi UKLF ki kadar amasu laikhide loina nakal ani makta miyoi mari mangasu asok apan nangkhi hairi nongmai kapna ba adugi makha tarakpada Molnomda Laiba UKLF ki chairman SS Haukip ki yum aduso Liba Kutlai Bantik Chana Paiba volunteer sing na may tum na thadok lam ke nong may kap na ba aduna maram oiraga palel area da Ladiba miyam pakat na duna sa fagada ba mafam da lot na ke loina na palel kaithel kay na duna kuntak lansi na ke amadi palel gi may tay kul sing da so kuki sing na lan tarak pagi man bagi mayok Lan tarakpa manbadagi mayok na ba same saduna lainakhi amaromda nongmay kapna bagi makhol tabaga palel area da laiba Assam Rifles samade atay Central Force sing na nongmay kapna riba mafamaduda changsin na bahot na bada kuki kutlay paiba sing na nongmay kap tharakpadagi changsin ba ngamda na palel police station gi area da position lawduna lainakhi tungda ahenba state amadi Central Force kaya laktuna nongmay kapna riba area da changsin laba matung asi bahak changsing lawkhatkhi ngarange nongmay kapna ba adu da laikhidraba kuki village volunteer ni haiba sing adu moregi Changobung village tagi Jangkholen Molnom village tagi Jangsat New More dagi Kamlen Sang Singsoni aduga laikhidraba UKLF ki kadra na more dagi kakai oiramba yai haina panare amaromda palel gi huki area da nongmai kapna ba aduna maram oiraga palel area da makhata na pamdaba thodok thoklakpa Yabadagi Kakching District Police ki maikaidagi su akan momongda Jackson Thorang Sing Lokhatke nongmai kapna khiba gi maram chapchana khangbang amdrabasu tongan ba source tagi fangba pauda kuki volunteer sing na palel de attack tauna ba hotna bada UKLF na athing ba pirubagi ni haiba yauna Myanmar dagi purakpa pot singi tax lawbadagi matangda UKLF amadi kuki volunteer singi yana da bagi thokpani haiba wafam su yauri